sini haidana sar ai somaina thamjage ngasai thangjing thangting haina bodo ai yamna khangi sar matam du da ai su yamna chawba role lawjagi bane sub division nama khoi anoba henglep ta hangbagi sub division gi maming se cookie sing nam hoi matam du da haibani thangjing se moi di thangting haina moi lon da kawi ha ana thangjing gi moi pronunciation do thangting haibu da ama channa bagi wani cookie singi maron da thangjing haibu se thangting kawi khoi gi lon da di haidana thangjing adum kawbuni haidana moi gi lon da thangting thon bane madu da matam du da moirang da gi honorable MLA matam du gi Prithviraj gi nong pa kari tawra kan da sar irang se haurak tana a thangting thon ba yaroi kholo ena sam ada area du di kasuna popot nate admai tawduna tawgi bani aduna adugumba maram oiraga tawbani khotbani haibagi tawbudu madu tawbigano madon da khoi lana sandukna gumsi hedana ai ani sima sangdok jage sa madu ngasai khoi honorable